ngarang han makta so khogi Delhi da jantar mantar da khoi youth myam na protest tori ko NEET exam question paper leak oi bagi masida su Manipur da gi su youth sing chala kana self Manipur ai ba kholau khoba law dan even Arunachal Pradesh Sikkim da gi baw da ko youth ama khak na self Manipur haina thapa play card para kanda ko Manipur kan view ha bagi social media da viral ora pa myam su thengnari aduga amu yan na fresh oi bada mu ngarang han je khogi Congress amadi BJP khogi Manipur gi si kaino da khoi Imphal mayon da ba tare ko khogi protest ba VCP even chief minister for protest over potang kali mesti tongan intellectual sing haina rakuda ki leader mo ina mangna ngak ka dori basina protest torak tara gadi khoi lebak se kana ngak ka dori bin prajana ngak ka dori bra bagi potam khaksu leiba masida khoi ki kani measure oina leriba men oina leriba political party animak na sumana protest tok salak pa khoi irang se tok salak tara gadi praja sine chamam na ba ma khaksu lak pa ha bitare kana da khoi na taina doino hanadagi Manipur kan view Manipur gi dabak ta khan view na lauraga Prajasing na laiba wakatlamiba party anina amu onjanaraga protest torokpasinadi Prajasingi ke haini akoigi moigi laibak lepka da pisakana no khangjalakta bai poram khaglaiba sa mitangdi ke habini mane adone sigi tosen haibadi akoigi kanbigado pai ba singbudi pai ba moi dodo and pai ba kangu jingsina protest tosale ade pai ba moi solution puthokoi moda party masen yina lere haidi sidi mamangda Congress na Taorem adu Taorem ada Taorem akoina government change tawgibadu suppose lambi phatradi lambi phat semde haibagi MLA change tawdoini pendre na ko adu tadi ngasai mamangda Taorem da loi tokro tariba pairiba mina semdokpham thoktrabadu adu moina mamangda horamani mamangda Taorem haigar sum leregadi adu kaikandoino moi paibi adu tadi semdokpa ngamdrabina moina mamangda Taorem sum chaido oramina moi topiro na adu tadi Taorem kangu do amu changage aduga mu semdok charege adu tadi aduga ngasai akhoi Congress ti ngasai protest tawdi adi kayona ko opposition da leibani opposition na akoina bill ma si tawona pass tawi apote akhoi moina taropudo pendabudo kai adana bo opposition hiring adana akhoi opposition tawdi adi adana ngasai sembi gadaba adazuni sijuni adana moina protest tawsale adida drama tawsale sumba kai thabakti semdokpa ngamdreina sumba miyamda tatukaran tawsale adagi ada akoigi paper leak oibai oirgasu sokkuirba chahi ahumdagi hena se irang thoiba posi puthokpidramina mayam punsel adasu odum akoisu kano mayam kholauda tanaba haibajidi kaisu aram lekti togudamni sidi adana miyamgi pendabadu dum center ni na jantar mantar haibase akoigi mafam Manipur all India gi no mayamgi protest tawbamni dum ko adisla agadam amagi tawbai kaisu kaiden khale to sidi dor moina sida propaganda tawdra khotana si yamna ikai ni ngai ni ngarang thoiba tawredo am ikai